May ahum yelhomi sing punsin manumit haina miyam gi khongchat pangthok lagani haina wai modhuna phongdokre. Manipur gi puwari da amukta thokhidriba maongda kuki khulai paibadik chingnaba singna hokhiba inglising ani kunhumdoi gi me ahumda Churchandpur da khundariba maitei singi yum kai mai thaduna talakhiba amadi madudagi hawraktuna mairikpidagi maijau hauduna Manipur da hojek thokliba laibak thiba irang asida chamjaraba miyoi kaya gi punsi amasung lan thum mangkhiba thodok adu ningsingduna numit asibu yelhomi sing punsin manumit haina ningsingnaba NPP Moirang block na sinduna miyam gi khongchat ama pangthok lagani haina MLA office Moirang gi chief advisor Dr. Y Modhuna ngasi phongdokre. Ngasi MLA office Moirang da NPP Moirang block na sinduna pangthokhiba thoram amada Dr. Y Modhuna wafam asi phongdol aduna makhatana haikibada May ahum gi nungthil pung ani makhairom tabada Moirang chegai lampakta miyam pullaba matung mafam adutagi hauraga MLA office Moirang fawba miyam na khongchat asi chatkadabani khongchat adu chegai lampaktagi laklaga MLA office Moirang film laikai da panthongfam oigani amasung miyam gi mifam amaso pangthokani numit asida atopo organization kaya su thoram asi pangthoknagadawriba asisu mai pakpo oibiu loinana Moirang kendra gi oina NPP na siliba thoram asidasu pumnamakna sarugya piu haiki Paugi mifam aduda NPP Moirang block ki president PH Megha Thangjing Seva Mandal gi president K Achauba Moirang kendra gi MLA gi PA M Uttam Kumar amadi atai thomi singsu sarukya khi Aikhoi punsin ba haihodrabadi soiduna maithigani center na mathau masakhangna thabak tawgadabani haina Joychandra phongdokre Justice Committee on Anglo-Manipur War 1891 Martyrs and Freedom Fighters of Kangleipak Manipur na sinduna ngasi khongjom da leiba Tengoloi Lekai Community Hall da 1891 gi khongjom landfam da leikhidraba athauba singi mafamda haikat leikat tamba amasung Journalist Award yanthokpagi thoramda Justice Committee gi Chairman Joychandra Konthaujamna wafam asi phongdol aduna makhatana haikibada aikhoi gi MLA singi marakta sagai gi maitan asiba maramda Delhi da yonthokliba masagi wakhalonda thabak thoram tawbasing asi leibakna masak khangdoktuna lakadoriba election da para tambibagi matam yaure hojik thokliba irang asi matungda thokhaloi lebak kaihaloi hairagadi lebak pu nungsiba majati nungsibada mai onsilasi aikhoigi mihut singna amato oiba wakhalonda punsin mangamdabadagi center gi lengakna tawning mathabak tawraga leiri masi aikhoigi mihut singna khanggadabani ngasi lamdam asida lebak ningba saba mayam ama tholakle adubu lebak pu tasengna nungsijaba kaya amasu leiri masi athubada khangdok haudrabadi pukchel sengna thabak tawriba asida mingchat thinaba oirakani British na Manipur thadokuna chatkraba matung Manipur asi India gi fivanungda leikre asigumba phibam asida lamdam asigi maitei sing punsinduna aikhoigi leibak kangadabani haibasi ngasi su mangda taraga chatli adubo aikhoi punsin bahai hodragadi soiduna maithigani aikhoi pullu haibagi matam adu laklabadi aikhoi pulasi leibak asida chatnariba law asi amakhaktani maram aduna Kashmir da terrorist singna attack tawrakpada India na ningdon pombagum Manipur da chinkuki terrorist singna attack tawrakpada ningdon pomba ngamgadabani aikhoi India gi maramda pangangang pamde India na khangna thabak tawrakpadu miyam na ngairibani masi khangna India na miyam gi apambagi mayokta onna tainaba thabak tawrakanu Manipur gi miyam apangmanati haiki lamdam asigi intellectual amasung ipau gi lamda leiriba singna khunai asida lawriba thodang haibadi malem gi thakta mit nakong oheliba sing aikhoi gi expert committee na munna khanaraba matungda khangatlaba miyoi manga pauche asigi editor Paunam Labanga Mangang Senior Journalist Hemanta Ningomba Imphal Times ki editor Rinku Khumukcham Elite TV ki Chief Editor Jit Ningomba amadi Manipur University ki Law Department ki Head Dr. Yunam Premananda da ngasigi thoram asiga mari leinana khudolpot piduna ikai khumnaba uchapani thoram asi chahi khudingi makhatana su pangthokani haiki Kalengi humni panba ipaipugi parai hanbagi khongchat sagotkani haina Kabul Union na thadorakpa cherol amana hairi May horol dagi chatnaduna thambiramba inat kanba amadi yokhatpa haibasi yalhomi yek salai leizaba furupki achauba thodangni migi manat lauduna chatkiba tarabadi mama mapa khangdaba lamja sara oibaga chapmanai haibada aranba oiroi haina Kabul Union Manipur gi President Dr. K Hera Kabuina press ta thadorakpa cherol amana hairi cherol asina hai yek salai leizaba ipai puna chatnaramba amadi thambiramba aduna aikhoi yek salai leizaba singi saktak chabani aduga lamdam asigi yalhomi ni haibada chauthokcharibani Salai cha singi inat mangkrabadi aikhoi yelhomi gi identity mangbaga chapmanai hairi chahi kaya tumluraba salai taret leiba ipai pugi na chatlamba singna lising amaga chamapa nifu mangagi kalengi humni panbada mai paiduna thambal khongi mafam amada inat hingathanabagi damak sari wasak tawkiba numit adubu ningsingduna Imphal East District ki wangkai thambal khongdagi lining thosana mahi laisang fawba lakliba kalengi humni panba chaichat kunthada chatkadawriba miyamgi khongchat asibu Kabul Union Manipur na su sagwachari amadi saruk yagani hairi
Cherol asina hai numit asida maitei khaktagi natana yek salai teret leizaba yelhomi furupsingi mikap thokkiba numit ni haina lowinaduna pangthokadoriba khongchat amadi thoramsing asida saruk yaminaduna mapung fahansi hairi. Pakistan ki Defense Minister na terror outfit singda Pakistan na support tawi haiba yazakri. Jammu and Kashmir gi Pahalgam terror attack ta tourist ko nipan hatkhiba asna maram oiraga India amasong Pakistan lebak ani gi mari asi soksilakliba chairak asida Pakistan ki Defense Minister Khawaja Asif na Sky News ka wari sanabagi viral oiba video amada Pakistan lengakna terrorism yokhatli funding tawi amadi terrorist group singi damak lepli haikhibaga loinana lebak asina United States West amadi Britain lebak singi damak asigumba amotpa thabak sing asi chahi kunthra rom gi mamangdagi pangthuktuna lakli haikre tawriba sing aranbani masina maram oiraga aikhoida sokli madunani hangliba wahang karigumba aikhoina Soviet Union gi mayokta chathariba lan asida yaudrabadi amadi matung tarakpada 9/11 war matungda Pakistan gi threat record asi malem gi lebak singna thina ngangnarakani haina Khawaja Asif na makha taki Asif na makha taraduna hai India ga achauba lan ama suksoi soiduna thoklagani mahaki statement asi New Delhi na Pahalgam terror attack asi Pakistan na atamna na sinbani haina maral sikhiba matung India amasung Pakistan ga leinariba mari phattaba hawrakraba matungdani hairi ningsing meyai UN na semkiba terrorist Osama bin Laden asi Pakistan na sangjafam pikibani aduga US na sathakiba special operation amada terrorist Osama bin Laden hatkibani India na toina Pakistan na Jammu and Kashmir thukaina bohotnariba aranba lalong uthoktuna lakli aduga New Delhi na Pakistan na terrorism sizinaduna India da landa haliba asi malemgi lebak pumbada uthoknaba hotnari Jammu and Kashmir gi Pahalgam da chathakiba attack asi Pakistan na terrorist singa mari leinei haina hek lauthokraba matung chathakiba ahanba terror attack ni terror attack asigi mayokta India na yamna thuna response piduna India gi mayokta diplomatic oina chathanaba tharang tawri Pahalgam attack thokraba matung India na Pakistan gi mayokta nauna lokhatkiba khongthangi manungda Pakistani national singi SARC visa exemption scheme suspend tauba atari da leiba integrated checkpost thingjin kiba 1960 sign tauna kiba Indus Water Treaty lephan basing yauri Pahalgam terror attack thokraba matung Prime Minister Modi gi ahanba warolda India na terrorism chapchana thengnagani chenaba sing masak khangdoktuna terrorist amasung makhoi bu sawgatli basing cherak pigani makhoi sing asi malem gi leimai asida khungol phawba tahaloi haikhi Pakistan ki airspace ta India ki airline sing paiba thingkhri flight ki matamda ahongba lekhri Pahalgam terror attack thokraba matung India na Pakistan na piramba facility sing thingkraba matung sagolsen numittagi hoduna Pakistan na makhoi gi airspace ta Indian Airlines sing paiba thingkibaga loinana flight ki matamda ahongba kaya lakhre amadi western lebak sing gi flight ticket ki mamalda hengatkhre official oiba pau gi matung ina Pakistan na thamlakiba athingba asina maram oiraga India macha singna Pakistan ki flight sing da puba thingkibaga loinana airline sing ki flight sing matam sangna paiba amadi northern India dagi western country sing da flight tongduna chatpada flight ki agency ki source na hai Delhi dagi paikiba international flight sing Pakistan ki athingba asna maram oiraga India macha sing puba flight sing na Central Asia West Asia Europe UK amasung Northern America da chatpa sing da yamna chawna khudong chadaba ama mayok na hali hairi industry insiders singi matung ina Pakistan na thamlakiba athingba asigi impact asi hojik phongdokpa nganmali adubu mayamna panariba flight ki airfare hengatkani hairiba asi chumba yai masigi damak Pakistan na India ki flight sing Pakistan ki airspace ta paiba ki athingba thamkhrabasu atopa lebak ki flight sing Pakistan ki airspace ta paiba ki athingba thamdaba maramna Indian Airlines sing dagi cost advantage phangba yai haina panari Thokliba irang asina tampaki yelhomi sing khulai matik chana paiba singna question duna leire haina Joda Haikru na phongdokre haukiba chahi Englishing ani kunhumdoi gi me ahum dagi hawrakiba irang asna maram oiraga tampaki yelhomi sing khulai matik chana paiba singna question duna leire haina human rights amasung environment activist Joda Haikru na United Nations ki mifamda phongdokre New York to Labor United Nations headquarter da tha sigi kunmathoi dagi me ani fawba pangthokadaba kunmari suba United Nations Permanent Forum da Haikru Jodhana wafam asi phongtok aduna makhata na haikibada ngasi lamdam asida thokliba irang asida lamdam asigi yelhomi oina leiriba miyam asi state asigi apunba lamgi chada nipan khakta oiriba tampaki lam asigi manungdagi hendokpa yahandana khulai matik chana paiba singna question duna thamduna aikhogi punsi hingnabagi lambi da aki akhang piri Thawong asi democracy kobra haibasigi achobo wahang amo oirakle
Manipur miyam ngakpi senbigani hairiba Indian Constitution asi hojikti karisu tawba ngamdana leire. Thokliba irang asi miramdagi mitopsing sangsilaga chatharakpa transnational narco-terrorism ni thawongni adubu hairibasing adugi mathakta aingi oiba tawpham thokpasing adu tawdabana irang asi chawthorakibani maram aduna malemda khangdana leiriba wafam asi khanghannabagidamak wafam asi puthoktuna miyamda khanghanbani. Haukiba chahi aniromgi matam asida irang asna maram oiraga miyoi chani ki mathakta sikre. Yum lising mariga chadret rom mai thaduna manghan kre yelhomi lising taruk rom lanjena duna relief camp sing da wana khangli ngasigi malem asida masagi maramda refugee oina leiba karamba lebakta leiribagi haina hangladuna Manipur dadi ngasi mag yelhomi sing refugee amagum leiri Government of India na masagi miyam asi ngakpi senbidabadagi irang asi thoklakpani hairiba sing asigi mathakta Myanmar ga tainariba Manipur gi sarukta kilometer 409 asi central government na matam jani yengsandabadagi haukiba chahi kharagi matam asida changsilakiba illegal immigrant kaya ama lebak asigi citizen ohenduna makhoigi oiba lam amamam permanent oina semgalaktuna lamdam asigi demography da chawna ohongba kaya lakli maram aduna irang asna maram oiraga lanjana duna relief camp ta leiriba IDP sing masagi mayumayumda athubada hanjil hanna bohatna bagaloinana lamdam asigi yelhomi oiriba maitei sing Constitution ki criteria mapung farabadi scheduled tribe pibinaba India government ta khanghanbiu loinana maitei sing butung koina ngakpi sanbinabagi tharang sing paikhatbiu pumnamang asi athubada thabak oina onthoknaba hotnabada malem pumnamak na mating pangbiu haina joda haikruzamna UN gi mifam aduda malem lebak singi pukning chingsinki